Campaign for Just and Fair Delimitation JFD na Census and Delimitation gi matangda paring naina chatharakpa campaign gi saruk ama oina ngarang khurai ahongai da leiba Eastern Educational Club da Eastern Educational Club ki sanglenda miyam gi mifam ama pangthokre JFD na khurai ahongai thangjam laikai nupi kanglup KAT-LNK amadi khurai ahongai mera paibi ga khusam narga Pangthoki mifam aduda JFD ki convener Jitendra Ningomba KAT-LNK ki president A Ridimala Ward number 23 ki Hanagi councillor Laisram Memchana Mithunglen Singh oina sarukya ke mifam aduda Jitendra Ningomba na phongdokibada chahi asigi April amadagi tangkak ani thokna leibak asida pangthokadoriba census ki thabak thoram sing asi Manipur gi oinadi hauzik oiriba tongan fibam sing na maram oiraga kanglon chumna pangthokpa ngamloi JFD na census ki thabak thoram sing thingba leite tawbadabu NRC Touduna Meetop sing Khandoklaba Matung-Da census Pangthoksi haibani hauzikti state asida miyam gi oiba lengak ama leirabanina hiram asida lengak na mityeng changba mathau tare mikok thiba haiba sida yelhomi oigera natraga Meetop oigera pumnamak yaukhigani maramaduna chahi tara khudingi pangthokpa mikok thiba haiba si taraina lofam thokte masida chahi tara gi planning tawgadoribani haina Jitendra Ningomba na phongdokhe Mifamaduda sarukya kiba wangang loising na phongdokna kibada Kanglon chumna census taunaba lamdam asida leiriba political party amadi ruling amasung opposition gi khetna bathamdana amato ina hotnaminasi haina appeal taunakhe